Nambol Kendra gi manungchanba Leimapokpam Awang Leikai dagi Soram Gojendro chahi kunhumdoina Cardiff Wales England sta mathang tha July 13 tage August 3 phaoba chathagadouriba Homeless World Cup 2018 gidamak chatlamdaida meeyamna yaipha thouni amadi tengbang pibagi thouram ama Leimapokpam Awang Leikai Community Hall da ngarang pangthokkhre. Hiram asida paudam ama. Gojendro masin manau taruk ki manungda khwaidagi ahalni masagi chahi kulumdoi sure hauzik 11 class tamliba Gojendro angang oiringaidagi football sanabana mahaki amata ngairaba manglan oirakli Jingphu Road Athletic Union Crow Leimapokpam da ahanba oina football sanaba horakhi anisubu oina Leimapokpam khunpham sanaroi luf Lasal ahum subo oina YWC Langthabal mari subo oina Manipur Sport House manga subo oina RCFC Kolhapur da mathang sanarakle Manipur Sports House Imphal na sponsor tawduna sahi sig January ahum dagi taruk phaoba Nagpur da pangthokhiba Slum Soccer National Championship ta saruk yarubadagi krida Because Santa KBS Federation for Slum Club ki mityang makada England ki Cardiff Wales da pangthokkhre Homeless World Cup da yaunanaba India team sembada khalakpani hairi Maxi football gi masana si yamna pi ngai degi hogna yamna pamjarakpa ada ekhoi gi family jina yamna laijadaba lairaba family ama oiba maramna mak po atopa lam da chalan bagi khudong chabje khoi khara warakhi adubu mahangna pamjarakpa gi damakta ekhoi na kadai pawba hona jigi haidna ekhoi leimnai bi silinau sing khoi sina pullaga mahangna pamjarabnina maki pamjab lamji da chalalaji haidna ekhoi na yamna wana hona jarga semkala kana makpu football gi lambi da pusallakhi bane Makhata na Gojendro July amadagi manga phaoba Nagpur da Tottenham Hotspur Football Club TSFC gi star coach amagi makhada practice tawgani July 3 tagi taramanga phaoba Scotland gi coach Andy Hookna aduga July 15 dagi kun phaoba Slum Club India gi coach Banker Mahajana training pigani July 18 da Nagpur thadoklaga Scotland gi Edinburgh July kolumdoi da yoraga THFC gi makhada July 19 da Street Football Scotland gi exchange program da saruk yagani matung July 16 ta Cardiff ta thunglaga mathang numita Homeless World Cup yaugani hairi Apokpa mapa ibohal lomi oiduna sel thok tragasu machagi aningba thungnanaba machin manau singi matenga loinana machagi ningba thunghangani lephori ibohal na phongdorakpada magi apambasi tawjarasanu haina mapagi machil manau singa punna mana chatke hairiba makhai thananaba hotnari haiki ngasibo maji sanabagi lamsida man hek chatke hairingai thage haiduna mana pamjabagi line da tawrobnina sinau khoi dum tanadana dum mana tawri magai dum honnagani na leijeri khoi abai jangdi chasina man chatpagi matangida leitabnina khoidi na karai dei kaidagi na honadna maga chenadri sinau singge tawraga kanna honabi chana chmai channi habada ai harawa nungaiba phawi sajida Gojendro gi una saba phaklang wai taiba loiraba sing football tournament sing pangthokhibagi banner sing thetpana magi penjaba oina leiramki tumpham kada phamung amadi mapham naidana football gi uniform khongo boot sing chaithokpana leiteng oina leiramki makha thaba football sanarar kayasu magi yumda lek saminaduna sanaminabana mapung oiba thabak oiri hainasu imungi miyoi singna phongdorakli Sanaroi oiriba Gojendro na phongdorakpada mahak makhata na sananini meeyamna su pukning thogat piu haiki 21 dane 23 bo Scotland da leni 27 dagi mo UK Wales haiba lamni da mo ai tournament hauragani August ki date 3 da tournament loira kanda ai Maharashtra da Nagpur da mo halani Nagpur dagi halaganda meeyamna nungsibiyo amadi pungning thogatbiyo mateng pangbiyo haina haijari asigumlaba sanaroi singa sina imungi income leitabadagi sum lepkhiba taragadi aikhoigi Manipur se power house ne haibadu yaroidabani maram masina laingangna Gojendro gumba sanaroi singbu
ꯊꯤꯕꯤꯔꯒ ꯌꯦꯡꯕꯤꯔꯒ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯁꯦ ꯃꯊꯧ ꯇꯥꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯙꯅꯆꯟꯗ꯭ꯔ ꯍꯨꯏꯗ꯭ꯔꯣꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯩꯃꯄꯣꯛꯄꯝ